Kanglaipaga sigining tamba ngak na bagidama English sing amaga chanipan marifutara mathoi gi khongjom landa thawai kat kiba thau singbu ningsing duna khongjom lan ningsing thauram pangthokre governor na luching duna ikai khumna botkre amasung Jammu and Kashmir gi Pahalgamda terrorist sing na attack chathabada lamkoiba kunga taruk laikidraba matung Union Home Minister Amit Sahana na hakthengna da chatuna yengsingkre Mayambu Kurum Jari Adom Nayang Bidibas Impact News ni ay GOURI HAOBAM na hauzik pungja si Faubagi Maru ay papausing iyam da pizari. Kanglaipaga asigi ning tamba ngak na bagidamag English ng mga chanipan marifutara mathoy da British ka khongjom da sok na kibalan amadi lan na da thawai kat kiba thawbasing muningsing duna khongjom lan ningsing thawram pangthokre. Ningsing thawram asigi mapungoy ba thawram na thawbalgi khongjom da laiba khongjom war memorial da stat laingak na sinduna pangthokhe. Thauramada Governor Ajay Kumar Bhalana luchingdura laingaki makok thongba official sing amadi miyamna khongjom khebaching da laiba athauba singi memorial da laikatki Manipur Rifles ki contingent amana athauba singi mafam da salute pi ki loinana bengun season aduna last post khongduna amadi minute ani 2 minute laiduna ikai khumna botki Tungda Governor na luchingduna khebaching khong da laiba pauna brajabasi gi mitam da laikatki loinana Manipur Rifles ki contingent na gun salute pi duna ikai khumna botki Athauba singi mafam da ikai khumnabu utlaba matung khongjom tirelda tarpan katki thauramasi gi manung channa Manipur State Kala Academy gi artist singna sankritan pangthokhi thauramadu ka mari leina na Governor Ajena Manipur gi thauna faraba lanni sing aduna ning tambangak na bagidamak British singa hanba laitana lanting nakiba thauna maringjal adubu numit asina lakpada nauhongna na ningsing halle khongjom gi lanfam adu khutsukulai singna Shokna kiba landform ama khagnate landform adu ikai khumnaba mama laibak nungshiba amadi isana isabu masak khangjabagi landform ama shuni haike thauram adugi khudong chaba lauraga Jammu and Kashmir gi Pahalgamda terrorist singna attack chathaduna lamkoibat sing hatkibagi thaudokpo akanba maongda governor na yaningdaba phongdokpaga loinana laikhidraba singi imung manungna ta hawriba awabada saruk yari haike Khongjom lan ningsing thauram gi manung channa Rup Mahal Theater na sanaba Khongjom Lal drama su utki We must build a future where our rich history is complemented by modern progress, where our youth find pride not only in their past but in the opportunities that the present and future hold. The youth of today are global citizens and Manipur must find its place on the global stage. We must also emphasize the importance of unity and harmony. Our society is diverse, yet our strength lies in our ability to stand together. The sacrifices made at Khongjom were not for any single group or community. They were for the future of all Manipuris. We must work together, embracing our differences while celebrating our shared heritage to build a state that is inclusive and united in purpose. Huyen Lalong Manipur Thangta Cultural Association Iril Bungna Khongjom Lan Ningsing Thauram Pangthokre Imphal East Iril Bungda Laiba Association asigi sanglen da pangthokiba ningsing thauram aduda laikhidraba thauba pauna brajabasi Thangal General amasung Beti Kendrujit ki mafam da laikat pagaloinana association asigi sanaroi singna thangta gi thanglon utunai kai khumna butke loinana laikhidraba thangta gi Guru Padmashri Guru Mayum Gaurakeshwar gi mitam dashu laikatke All Manipur United Clubs Organization amuko amadi thangmaipan United Club ani na khutsamna duna chahi khudingi pangthoktuna lakpa lising amaga chanipan marifutara mathoi Manipur gi ningtam la ningsing numit 23rd April 2025 thangmaiban chairau chingda laiba athauba singi khubam da pangthokre thauram aduda lamdam asigi mai bel sing mahairoi lup amadi tongan tongan ba mafam kaya dagi lakpa furup singna athauba singi mafam da hai laikatune kai khumna botke Thauram aduga mari lainana amukogi President Fairojam Nando Luangna aikhoigi ipa ipu singna British ki mafam da changjarabadi tungda lakadaba charo surol na ikai furup khumduna laihauragani haiba wakhalonda thauna laina lanthengna ki badugi damak ngasigi mirol na chawthokna hingjari bane matam adugi maitai lanmi sing adugi chadanauda oidiba aikhoina lamdam masibu singnarakpa amadi machet tanaba hotnarakpa kayabu thengnagani haibagi chapchaba firep laidibane ngasi ramdam asibu mache tanaba hotnariba kanglu furupte yumfam oiba lalhouba sing CSO sing amadi lining laishonda yumfam oiba lup singna khongfam hongdok piu masina ikoi maselgi marakta awa ana taba natana afaba amata purakloi
India laingaki chirol amadi political game kharada Manipur thugaina bahotnariba adu oirodaba khongthang amani haike. भारत सरकार की चिरोंदा भारत सरकार ने आग की तोबा पॉलिटिकल गेम करदना कोई थूरगा मणिपुर थुगाइदा होनरिबादो कानरुदबा मरुभूमि दंगा फाबा चटपगी थोक्सिल तागदबा ओइरोइदबा अदुंबा अमनी अदुगा डिमांड मणिपुर द सेपरेट एडमिनिस्ट्रेशन पियो नत्रगा मणिपुर की यूनियन टेरिटोरी अमा लौगदबनी हाइबा वाफम असिदी पिकलिबा अंगांगना था पियु ना ममादा निंगाइ तोबगी अदुगुंबा डिमांड ओइगनी ओइरोइदबा फंगोइदबा वाफमनी मणिपुर थुगाइबगी वाफम दिमदी खनबिरुनु सेपरेट एडमिनिस्ट्रेशन को वाफम मंगफाउनरुदबा मंगमनी मंगबिरुनु असी अदुगुंबा लाइरमलेंदर तिनख्रबा अदुंगेगी अथोबा इपा इपुसिंग अदुना ngasiगी मिरोंदि हिंजरिबा कोइ पुनमक्ता इरिपा इरमदम नुसिबगी थौनालिंगेन पिबियु Khongjom de gamari lainana Khongjom War Memorial Complex da EPBagi camp pangthokre Kemadu District Administration Thawbal Gilam Jingmakada Association of Voluntary Blood Donors Manipur gi Thawbal District Branch da District Health Society Thawbal Thawbal District Police Nehru Yuva Kendra Thawbal NSS Unit Singh Waikomani Girls College Lions Club Thawbal Greater Centurion Amadi Voluntary Donor Group Manipur ga kutsam naduna pangthokhibani National Health Mission Manipur ki State Blood Cell na support tauduna Department of Transfusion Medicine RIMS amadi Blood Center Jenims ka loinana Give Blood to Our Martyrs of Manipur haina Haiba hiramda pangthokiba kem aduda nupi kuntraga taruk yauna miyoi chama kunga marina EPK Kamjong District ki Gampal Kuki Village amadi Haijang Kuki Village ki yum kaya sakhangdaba singna mai tharam le hairi Thaudoga sing asi ayuk pung nipan rom tabada thokibani Impact News sa phongba paugi likhunamagi matung inna masak khangdaba khulai paiba miyoi khara laklaga hairiba khul ani asigi yum sing mai tharambani Loinna mafam aduda nongmai round kaya kapthok lambagi makhol tanaki hairi Thaudok aduda khul ani asigi yum ayamba mai natumna chakre hairi Hauzik fawbagi oina mai tharambagi thawang asi kari maramgi chatharambano haiba chapchana khangba ngamdri Hauzik mafam aduda security force ki kangbu sing changsinduna checksin thaurang laukhatkre hairi Lona Thingraba Lalholob Kanglai Yawol Kanalu KYKL Linkhat Kibagi Kuntraga Mathoirak Suba Mapo Kumona Lakpada Lalholob Asina Wishi Amadi Lamdamasigi Miyamda Yaifa Pausal Pirakli Lalholob Asigi Chairman N.O. Kenna Kudiak Bido na Thadorokpa Cherolamada Aikoiga India ga Lainariba Mariasi Indian Constitution da Iriba Adunate Tasengbadi Madugi Tayo na Badalaiba Loilam Laingak Longi Maria Dune Haukiba Chahiani Asida Manipurgi Furup Anigi Marakta Kangluki Irang Thoktuna Lakli Manipurgi Irang Asibo Lakshin Naba Hotnaribani Hairiba India ki Makok Tongba Luching Basingna Ngang Libawa Singshu Tha Manga Taruk Kudingi Hongbadaw Tawi Aikoi Nangasi Fangliba Laibak Asi Loilam Laingak Longi Kudolni Irang Namaramoiduna Tongan Ba Mafam Singda Saidang Duna Lairaklaba Irai Japum na Magso Hanagum Yum da Changba Fangduna Amukhana Nauba Punshi Sagat Pangamba Oirashanu Hairakli Supreme Court na thokiba order amagi matung ina Jiribam District license gun paiba amadi arms dealer singna makoi gi license adugi self attested tauba copy amamam mari lainaba police station da verification chathanabagi damak lakliba May 3 fawbagi manungda pikhatlaknaba district magistrate Jiribam na khanghalakli Chandal District ki oina so license gun paiba amadi arms dealer singna makoi gi license adugi copy amamam mari lainaba police station da verification chathanabagi damak lakliba April 15 fawbagi manungda pikhatlaknaba district magistrate Chandal na khanghalakli Imphal West ki Major Khulda laiba Manipur Press Club building Katho Kasin tawbada hena khudong chanaba lift ama khudol tamlagani haina thangwebane asiki MLA ki has Joy Kisan na fongdokre Wafam asi MLA Joy Kisan na paugi lamda laidiba miyoishingna ana ayek yaurokpa matamda selgi oiba mateng pangduna lakliba asigi saruk ama oina masagi anaba amana maram oiraga layengduna laidiba Impact TV gi senior cameraman Khundrakpam Inaucha amadi news anchor Okram Somendro da selgi mateng khutchinabada fongdokhibani selgi mateng adu MLA asina Inaucha amadi Somendro gi yumda hakthengna chattuna khutchinaki MLA Joy Kishan makha taraduna Manipur Press Club ki office building asida lift ama thamba si amjuna matam kayadagi hauna pamlaklabu wafam amane Handak tapang thokiba amjugi foundation day numita union asigi maikaidigi lift ama thambiyo haibagi proposal ama pibirakhi media buikai khumnaba amadi tungda hena chawbu thodang lauraknabagi wakhalonda mahakki maikaidigi pangba yaba mateng pangjarakpane
Manipur Press Club building the lift asishu union asigi pangthokadawriba mikhal asi hek loibaga anauba office bearer singa faminaraga kudol tamlagani haina fongdokhi. Lip am tham nabai na fil lakoi press club sida aingonda proposal am laki adui matungina ngarang nahan su ahi boina aingonda che pibiraki election si loiraga ai gi oiba positive reply dai laukthok again haijagi bine dum positive reply haisina koina su media gi aina mayam ama mateng panjeri se masi afaba Manipur ma porokna bhona bada chakop Manipur ma ingna sikna leiba shanti ulen porokda media na lorba thodang se hena chauna baina maduma ina khodol soidna tawjaragani khoi date and time place to the official oina mayam punna khaminaraga ai laukthok charge tang kya de hobo khot pai tu MLA Khumukcham Joy Kisana makha taraduna state ama amadi leibak amada leidiba miyoishingi wakhalon asi media na puri social media gi achauba ihaw amasu lakli adubu social media da aranba pau pisin duna miyam da mipaiba pokhan ba kaya lakpa asina aikhoi yamna hena cheksin ba amadi mathau tari adubu print amadi electronic media da lakliba pau sing asi miyam da piba yare haiba pau khakta oibana hena maru oiri Manipur gumba lamdam asida media person singi role yamna chawi state asida chahi ani helaklaba irang asigi manungda lamdam asida leidiba media person singna lamdam asida mahaushagi tangdu leitaba hanjina pahotnariba simak thagat ningaini makha tanasu hena chawbu thodang lauduna miyamda nungaitaba amadi mi amaga nungshinadanaba pau fongbiganu haiki ngasigi khongchat aduda IMC ward number 2 gi caretaker corporator Thokchom Purnachandra Thangmaiban BJP mandal gi president Mutum Rajendra su saruk yake mi halaga jati ma kannabagi hona matungda mi kallaga jati si kanji sine hes hoi si amba sing se khoi laman khumbagi pyamda khoi loi la hai post loi le ne ai go ba wakhaloni aduna khoi si humanity gi humanism gi wakhalom da laga akhoi si loina yamna mara loiba kangbu tu di madu law enforcing body leidiba army lady police lady mayam sin tawjasan public amaga public amge tawraga public sing chi people militia on thoraga tohon bai si masi jati si da thodokna chakot por khani si thajade youth sing si da su akhoi appeal tawraga akhoi chakot lom da laila si tonjalaga ko hena phana baje si dai khangthang lohan janingi Matang Swaishida break amalauza break ki matung da Jammu and Kashmir gi Pahalgam terrorist attack matung Union Home Minister Amit Sahana hagthangnana chatune yang sinkibagi paw amadi Manipur amasung malam gi tongan tongan ba I paw sing puduna lakchage Impact News po mideng taduna leibiyo Plastic bottles sing mafam sana loisallasi Iram nalada plastic bottle hundokpa toklasi Akoina plastic bottle sing asibu ningthijana khandoklaba matungda pisak pikna tasanduna thamba asina lam kalhande asumna tasanduna thamlaba plastic bottle sing adu akoina recycling facility da yonthokuna paisa othokpa yai plastic bottle sing bu mafam sana loisanba amasung hundokpa habasi akoigi tawda yadraba ithodang ama oirasi Akoi punna tungkoina chatpa yaba awonba du poraklasi Mayam bomuka hanna taram nokchari bulletin asigi makha taba paw miyam da pizari Jammu and Kashmir ki Pahalgam da terrorist sing ne attack chathabada lamkoiba kunga taruk laikhidraba matung Kashmir Valley da henba security nangak senbagi thabak chathakrai Ngarang chathakiba terrorist attack adu South Kashmir gi Anantnag district ki manung chanba Srinagar dagi kilometer marfuga manga rom chatlaga laiba Pahalgam hairiba mafam adu da thokibane ngasi ayuk angan ba fawbuda army CRPF amadi Jammu and Kashmir police ki personal singna mafam adu da thiba humbagi thabak chathari thiba humbagi thabak adu terror attack chathakiba Pahalgam gi akoibada kilometer manga fawba hendokna chathari attacker sing adu bu khangdok nabagi damak thiba humba adu da special forces sniffer dog amadi atai technical intelligence kaya su seasonary loina na highway sing amadi sensitive oiba mafam sing da henba checkpoint kaya hangdokpaga loina na quick reaction team thamduna lamkoiba lakliba singbo mateng pibagi thabak chathari Jammu and Kashmir laingak nasu lamkoiba lakliba singi damak clock emergency help desk sing Srinagar amadi Anantnag ta hangdokrai Nakalamaromda terrorist attack adubu Laibakasigi Prime Minister yauna tongan tongan ba Laibaki luchingba amadi miyoi kaya na pendaba amadi nungaitaba fongdok ngarakli
Amaromda terrorist attack nangkraba pahalgamda Union Home Minister Amit Sahana haktengnana chatuna yangshinkrai. Attack chathakiba singbu faraga maralgi matung inna chap chawa chairak pigani haina Sahana fongdokrai. Attack aduda laikhidraba lamkoiba singi mafamda aroiba ikai khumnabagi thauram amashu Srinagargi Police Control Room da pangthokhe. Thauram aduda Sahana saruk yaduna laikhidraba singi mafamda laikatuna ikai khumnaba utke. Loinana thaudogasi da awaba tahauraba singi awaba dashu saruk yake. Nakalamaromda, Jammu and Kashmir government laikhidraba singi imung manungda lupa lakh tara ex gratia oina piragani amadi kahena sokpa singdana lupa lakh ani aduga khara sokpa singi oina lupa lakh amamam piragani haina lauthokre. Jammu and Kashmir gi Chief Minister Omar Abdullah nasu laibaktiba thaudok asibu yaningdaba fongdoktuna laikhidraba amadi awaba tahauraba singi mafamda awaba fongdokre. Panbe abadi ngarang Sahana mafam aduda thongbaga security ki makok thongba luchingba singa awang bathaki security mifam pangthokibani. Jiribam district ki JT Road ki Gokal Part 2 da laiba Valley Bridge asi semjin sajin gadaba laibana thasgi kunga taruktagi kunga taret fawba makhal amatagi gari lanba yaroi haina PWD Manipur Jiribam Division ge cherolamana khanghalakli. Hauzik Sanabagi Pauda Chathariba Indian Premier League Tangasi Sunrisers Hyderabad amadi Mumbai Indians anina lamba thengnagani. Hyderabad match asinu midang pung taret makai taba matamda Rajiv Gandhi International Stadium da sanagani. League asigi ngarang sanakiba match sa Delhi Capitals mai pakrai. Ekana Cricket Stadium B ground da sanakiba match adu da Lucknow Super Giants Sahana batting tawduna api over kunda wicket taruk turaga ran chama yankai mapan lauduna pandam thamke. Madugi paukumda Delhi Capitals na over taraga taret ka ball manga da wicket ani turaga ran chama humfuga matoi lauduna Lucknow Super Giants po wicket nipan da maitiba pike. Aroi bada bulletin asige headlines amukhan na miyam da thamjari. Kanglaipak asige ning tambangak na bagidama English nga magachanipan mariputara mathoy gi khongjom lan da thawai katkiba thau bising buning singduna khongjom lan ning sing thawam pangthokre governor na luchingduna ikai khumna botkre. Amasung Jammu and Kashmir gi Pahalgam da terrorist sing attack chathabada lamkoiba kunga taruk laikidarba matung Union Home Minister Amit Sahana hagthengnana chatuna yangshinkre. Matang swai shida bulletin asi loishinjare Manipur amasung malam gi tongan ba mafam sing da thokliba I pau sing gi damak impact news po medyang taduna lebiyo. Khanganjava International Dance Day Celebration 2025 Department of Art and Culture Manipur na Sinduna MSF TSK